Manipur da makha tana nong chukhigadouri Jinga yonfamsing da miyam thomjinnakhre Leingakna mamal henna yondanaba khanghankhre pawasi pandam pawse dagi lakhotchabane lamfel da laiba agro meteorological unit dagi fangba report amagi matungin na ngahan chukhiba nonggi chang millimeter taraga tare dasmik taruk oikhi haina report tawrakle ngarang dagi hauraga tha asigi tara fawbada Manipur gi mafam ayambada khara parapoina nong chuba yai haire tha asigi taraga mathoi dagi hauraga makha tana Manipur da nong churaba yai haina Indian Meteorological Department Regional Meteorological Center Guwahati dagi fangba report amana khangalakle amarom da state asida ngahan nungthil chukhiba kanba nonglei nungsit marakta takhiba len na Imphal East District ki kairau kendra gi mafam kayada chauna mangata thonkhre maruaina kendra sigi manung saliba kairau betra lamdung khanarok chanam chandrok arapti amadi kairau wangkhemna chingba khulsing da chauna saitheng phangankhre haire akanba nonglei nungsinna kachagi yum ayamba humdokpada natana yumda kupatin pumba lena thomdat padagi lauba yadana kaya toy thonkhre haire masina maram oiraga yum ayamba ising thomjin bana imung kaya gi miyoising leifam leitabadagi bakagi yum leiba mari mata singda sangjafam launakre loinana kairau wangkhem khulgi oina de state tv hospital da ngang yauna imung kaya gi miyoi chamaga tarama thoirom changjafam laure nonglei nungsit amade lena mangata thonkhre imung kharade leifam leitabana khudaki oina araiba tin amade Tripolin khanduna leiri haire nakalamarom da jinga yonba dukan singda jinga leinaba miyamna chikna chaina bangamdana thomjinnakhre ngahan nonglei nungsit amadi len yauna chukhiba kanba nongda miyoi kayagi yum amangata thokhibadagi miyamna jinga yonba dukan singda thomjinlakhibane ngarang thangal kaithel da leiba jinga yonba dukan singda miyamna jinga phangauroidra haibagi mipaibaga loinana mamangda amukta thokhidriba mawongda thomjinnakhre haire Manipur da ngahan len yauna chukhiba kanba nonglei nungsitna yum kai kaya amangata thonkhreba matung ruptin jinga yonba dukan singna hana leijaba mamaldagi hengatanaba akanba thabak laukhanaba commissioner CAFN PD Bobby Waikhomna mari leinaba DC khudingmakta khanghankhre commissioner gi wafam adugi matungin na mari leinaba DC singna su tongan tongan ba cherol thoktuna magi district manungda jinga yoliba dukan singna hana leiriba mamaldagi hena yondanaba khanghankhre amadi hana leizaramba mamaldagi hena yolamba dukan thengnarabade makoigi mathakta mari leinaba action laukhatkani haina khanghankhre Imphal West DC na thoki bachero lamada ngahan gi len yauna chukhiba kanba nong nungsitna miyam awa ana kaya tari basigi yenglaga wholesaler retailer amasung dukan sing nongmaijing amadi atai suti numit singdasu dukan hangna ba khanghankhibaga loinana ruptin gi stock position athaba amadi mamal dukan mamangda thelaga thamgadabane April 13 faubada leiba mamal adumak lengdana lehengadabane dukan amatana jinga pulap oina kanagumba mata yonba yaroi len yauna chukhiba kanba nong nungsinna amangata thogalamba imung khakta jinga yongadabane hairiba order asi ngarang me tarukdagi me taraga humdoi fauba chanagane order asi mapung phana chanahanaba district supply officer CAFN PD Imphal amasung SP Imphal West ki mihutsingna kumna yengsinnabasu DC na khanghankhre kanagumba singna chingnaba ma lakpa matamda mobile number 8132854956 ta pau piraknabasu khangalle